ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯗꯒꯤ ꯉꯥꯡꯗꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯣ ꯏꯆꯥꯁꯤ ꯑꯩꯅ ꯂꯨꯍꯣꯡꯅꯤꯡꯉꯤ ꯂꯨꯍꯣꯡꯅꯤ, ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯏꯖꯠ ꯗꯥꯕꯤ ꯂꯧꯅꯤꯡꯉꯤ ꯂꯧꯅꯤ, ꯅꯣꯏꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯕꯒꯦ? ꯍꯣ ꯑꯩꯒꯤ ꯏꯆꯥꯅꯦ ꯏꯆꯥ, ꯃꯃꯥ ꯑꯩꯒꯤ ꯑꯇꯥꯡꯕ ꯇꯧꯒꯅꯤ꯫ ꯃꯁꯤꯗ ꯅꯣꯏꯅ ꯑꯌꯦꯞꯄ ꯁꯥꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯂꯩꯇꯤꯌꯦ ꯃꯤꯔꯦꯝꯁꯤꯡꯁꯤꯗꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯂꯛꯏ꯫ ꯐꯖꯇꯣꯟ ꯃꯥꯡꯒꯣꯜꯗ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥꯅ ꯏꯁꯧ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨꯗ ꯈꯨꯖꯤꯟ ꯐꯦꯡꯂꯝꯕꯗꯨ ꯂꯦꯞꯂꯒ ꯋꯥ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯃꯥ, ꯏꯁꯥꯎ ꯁꯥꯎꯅ ꯑꯃꯨꯛ ꯆꯪꯉꯛꯏꯗꯨꯕꯣ? ꯃꯤꯁꯤꯡꯁꯦ ꯃꯊꯧ ꯌꯥꯝ ꯂꯩꯇꯤꯌꯦ"꯫ "ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛ ꯑꯩꯅ ꯀ꯭ꯋꯥ ꯂꯩꯕ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗ ꯆꯠꯄꯗꯅꯦ, ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯨꯒ ꯁꯣꯔꯣ ꯍꯥꯏꯕꯤꯗꯨꯒ ꯃꯣꯏ ꯑꯅꯤꯁꯨ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯑꯗ ꯑꯩ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯍꯥꯏ ꯏꯆꯦ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯏꯆꯦ ꯍꯣꯏꯗꯤ ꯅꯆꯥꯅꯨꯄꯤ ꯌꯣꯜꯂꯒ ꯆꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏꯒ ꯀꯥꯏꯗꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏꯕ꯫ ꯑꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ, "ꯑꯣ ꯅꯊꯧ ꯀꯔꯤ ꯂꯩꯕꯒꯦ? ꯏꯆꯥ ꯌꯣꯟꯅꯤꯡꯉ ꯌꯣꯟꯅꯤ, ꯌꯣꯟꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤꯗꯅ ꯍꯦꯛꯇ ꯈꯨꯝꯂꯝꯃꯤꯕꯅꯤ"꯫ ꯐꯖꯇꯣꯟ ꯁꯥꯎꯔꯞꯅ, "ꯃꯣꯏꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯕꯒꯦ? ꯃꯣꯏꯅ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ ꯏꯃꯥ, ꯈꯔ ꯊꯤꯅ ꯉꯥꯡꯂꯝꯕ ꯌꯥꯗ꯭ꯔꯣ? ꯉꯥꯡꯕꯒꯤ ꯋꯥꯗꯤ ꯐꯅ ꯐꯖꯅ ꯉꯥꯡꯂꯝꯂꯕꯅꯤ꯫ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ꯫ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯏꯆꯥꯁꯤꯗꯤ ꯃꯤꯔꯦꯝ ꯃꯣꯏꯅ ꯉꯥꯡꯕꯕꯨ ꯀꯩꯅꯣ? ꯉꯥꯡꯒꯦꯈꯩ ꯉꯥꯡꯖꯁꯅꯨ, ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯉꯁꯤ ꯅꯠꯇ꯭ꯔో ꯅꯨꯄꯥ ꯃꯌꯨꯝꯅ ꯁꯦꯜ ꯑꯋꯥꯠꯄ ꯊꯤꯜꯂꯛꯀꯅꯤꯗꯅ ꯃꯇꯝ ꯊꯥꯔꯝꯕꯗꯣ? ꯃꯤ ꯂꯥꯛꯑꯝꯃꯦ, ꯑꯋꯥꯠꯄ ꯁꯦꯜꯗꯨꯁꯨ ꯊꯤꯜꯂꯛꯑꯝꯃꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯗꯥ ꯄꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯅꯤ"꯫ "ꯇꯨꯝ ꯂꯩꯌꯨꯍꯦ, ꯇꯥꯅꯤꯡꯗꯦ꯫ ꯃꯥꯅ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯥꯎꯒꯦ ꯁꯥꯎꯖꯁꯅꯨ ꯀꯩꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯐꯪꯂꯤꯕꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯅꯪꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯊꯨꯕꯤꯗ ꯅꯨꯄꯥ ꯑꯃꯃꯨꯛ ꯈꯪꯅꯅꯕ ꯇꯧꯁꯤ"꯫ "ꯍꯣꯏꯗꯦ, ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯁꯛ ꯊꯤꯖꯤꯟꯅꯅꯕꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤꯅꯤ ꯀꯩꯅꯣ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯣꯠ ꯃꯥꯟꯅꯖꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯂꯝꯆꯠ ꯆꯨꯝꯗꯕꯅ ꯃꯆꯥꯁꯤꯕꯨꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯒ ꯈꯪꯅꯖꯕ ꯅꯨꯄꯥꯅꯤ ꯄꯥꯔꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯖꯇꯣꯟꯒ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯃꯆꯥꯗ ꯏꯟꯁꯤꯟꯗꯨꯅ ꯃꯁꯥꯅ ꯌꯥꯗꯦ, ꯅꯝꯗꯅ ꯐꯥꯔꯒ ꯆꯦꯟꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯍꯜꯂꯒ ꯏꯖꯠꯀꯤ ꯃꯃꯜ ꯑꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯤꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯌꯨꯝꯗꯅꯤ ꯉꯥꯟꯕ ꯂꯥꯛꯇꯨꯅ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯏꯇꯥꯎ, ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯒꯅꯨ, ꯅꯁꯥ ꯁꯣꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯇꯧ ꯉꯝꯃꯤ ꯅꯨꯄꯤꯗꯨꯒ ꯏꯇꯥꯎꯒ ꯊꯨꯡꯅꯍꯧꯗ꯭ꯔꯤꯕꯁꯦ ꯏꯇꯥꯎꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ"꯫ ꯄꯥꯔꯤ ꯃꯃꯥꯏ ꯅꯣꯟꯊꯥ ꯃꯪꯂꯒ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ "ꯆꯍꯤ ꯑꯃꯅꯤ ꯏꯇꯥꯎ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯂꯤꯕꯁꯦ꯫ ꯆꯦꯟꯕꯒꯤ ꯑꯌꯨꯛꯇꯨꯗꯁꯨ ꯏꯃꯥ ꯍꯣꯏꯅ ꯃꯆꯤꯟ ꯍꯪꯕꯗ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯌꯨꯝꯗ ꯍꯦꯛ ꯊꯤꯟꯈꯤꯕꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯁꯥꯅ ꯌꯥꯗꯦ, ꯐꯥꯔꯒ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯆꯥꯛ ꯂꯣꯏꯗꯣꯏꯁꯤ ꯀꯩꯗꯅꯣ ꯏꯇꯥꯎ? ꯑꯩꯅ ꯆꯥꯛ ꯂꯣꯏꯗꯣꯏꯁꯤꯕꯨ ꯀꯔꯤꯗꯅꯣ? "ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯨ ꯏꯇꯥꯎ꯫ ꯃꯥꯒꯨꯝꯕꯤ ꯇꯧ ꯉꯝꯕꯤ ꯂꯝꯆꯠ ꯂꯨꯗꯕꯤ ꯑꯃ ꯆꯠꯈꯤꯕꯒꯤꯕꯨ ꯏꯇꯥꯎꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯋꯥꯈꯜ ꯁꯣꯟꯊꯕꯒꯤ ꯃꯍꯨꯠ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯧꯔꯒ ꯃꯉꯣꯟꯗ ꯂꯦꯟꯅꯒꯗꯧꯅꯤ꯫ ꯀꯥꯟꯗꯦ ꯏꯇꯥꯎ, ꯑꯩꯒ ꯑꯁ꯭ꯋꯥꯏꯕꯨ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯀꯥꯁꯤ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪ ꯋꯥꯈꯜꯗꯣ ꯄꯪꯈꯟ ꯈꯟꯖꯤꯜꯂꯅꯤ"꯫ ꯉꯥꯟꯕꯅ ꯃꯇꯥꯎ ꯄꯥꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯁꯥꯖꯠꯇꯒꯤ ꯂꯤꯆꯠꯇꯒꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯃꯥꯗ ꯅꯠꯇ ꯍꯧꯖꯤꯛꯇ ꯃꯆꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯑꯁꯤꯕꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯍꯟꯗꯨꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯍꯜꯂꯤ꯫ ꯐꯖꯇꯣꯟ ꯃꯀꯦ ꯁꯦꯝꯕ ꯌꯥꯕ ꯃꯈꯩ ꯁꯦꯝꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯤ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯅꯦꯛꯁꯤ ꯑꯣꯏꯅ ꯁꯦꯠꯇꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯎꯅꯔꯨꯁꯣ꯫ ꯅꯨꯄꯥꯗꯨꯅ ꯏꯆꯥꯕꯨ ꯎꯕꯗ ꯍꯨꯔꯨ ꯍꯨꯔꯨ ꯉꯥꯎꯅꯕ"꯫ "ꯍꯣꯏ ꯏꯃꯥ, ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯄꯥꯗꯨꯗꯒꯤ
ꯁꯦꯜ ꯂꯧꯊꯣꯔꯛꯀꯗꯧꯅꯤꯀꯣ ꯂꯦꯝꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯨꯠ ꯍꯥꯡꯂꯒ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯏꯃꯥꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯀꯦꯁꯤꯟꯅꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄꯒꯨꯝ ꯑꯩꯁꯨ ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯍꯩꯔꯕꯅꯤ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯃꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯂꯩꯗꯧꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯥꯡꯒꯜ ꯋꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒ ꯀꯩꯗꯧꯅꯤ ꯏꯁꯥꯁꯨ ꯁꯣꯛꯀꯅꯤ ꯄꯥꯡꯒꯜꯁꯨ ꯁꯣꯟꯖꯤꯟꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯗꯅ ꯈꯔ ꯇꯩꯁꯤꯟ ꯌꯦꯛꯁꯤꯜꯂꯒ ꯅꯨꯄꯥ ꯀꯣꯏꯔꯒ ꯁꯦꯜ ताꯟꯕ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯅꯪ ꯄꯪꯒꯅꯨ ꯍꯅꯨꯕ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯂꯦꯝꯅ ꯊꯥꯒꯅꯨ ꯏꯆꯥꯁꯤꯗꯤ ꯑꯗꯨꯅꯕ ꯑꯩꯁꯨ ꯍꯅꯨꯕ ꯁꯦꯜ ꯄꯥꯏꯕ ꯊꯤꯔꯒ ꯀꯣꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯎꯅꯕ ꯆꯠꯇꯣꯏꯁꯤꯁꯨ ꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯇꯧꯔꯕ ꯍꯅꯨꯕꯅꯤ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯕ ꯃꯇꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯍꯅꯨꯕꯗꯨꯔꯣ ꯃꯥꯅꯤ ꯏꯃꯥ ꯍꯅꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥ ꯁꯦꯜꯗꯤ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅꯤ ꯁꯦꯜꯕꯨ ꯄꯥꯏꯔꯕꯗꯤ ꯍꯅꯨꯕ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯧꯅꯤ ꯅꯍꯥꯗꯒꯤꯗꯤ ꯍꯅꯨ ꯍꯟꯊꯤꯁꯤꯅ ꯍꯦꯟꯕꯅꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯏꯃꯥ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯅꯆꯤꯟꯕꯥꯜ ꯑꯗꯣ ꯉꯥꯡꯕ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤꯅꯦ ꯈꯔꯒ ꯑꯃꯨꯛꯇ ꯉꯥꯡꯍꯟꯈꯣꯁꯦ ꯍꯣꯏꯅꯦ ꯉꯥꯡꯕ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯈꯔꯒ ꯁꯪꯖꯤꯟꯒꯦ ꯌꯥꯔꯕ ꯏꯃꯥ ꯉꯥꯡꯉꯕꯣ ꯌꯥꯔꯦ ꯐꯖꯔꯦ ꯑꯁꯨꯝꯅ ꯐꯖꯗꯣꯟ ꯃꯆꯨꯝ ꯇꯥꯃꯈꯩ ꯀꯦꯗꯨꯅ ꯅꯨꯄꯥ ꯎꯅꯔꯨꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯆꯤꯟ ꯈꯔ ꯌꯥꯎꯕꯤ ꯇꯔꯨꯕꯤ ꯀꯧꯕꯤ ꯃꯧ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯩ ꯇꯔꯨꯕꯤ ꯐꯖꯇꯣꯟ ꯎꯕꯗ ꯍꯥꯏꯅꯤ ꯍꯥꯔꯣꯏ ꯈꯪꯗ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯅꯪꯗꯤ ꯆꯦꯟꯈꯣꯏ ꯆꯦꯜꯂꯨꯔꯒ ꯄꯤꯅꯔꯣꯏ ꯍꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯈꯖꯤꯛꯇ ꯐꯥꯎ ꯏꯀꯥꯏꯗ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯣꯏꯅꯃ ꯅꯨꯄꯥꯗꯣ ꯐꯕꯈꯔ ꯋꯥꯠꯂꯦ ꯑꯗ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯂꯩꯕꯗ ꯋꯥꯗꯧ ꯃꯥꯜꯂꯕ ꯏꯕꯦꯝꯃ ꯐꯖꯇꯣꯟ ꯀꯔꯤꯅꯣ ꯆꯦꯟꯈꯣꯏ ꯆꯦꯟꯊꯣꯛꯂꯨꯔꯒ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯤꯉꯩ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯊꯤꯗꯣꯛꯂꯒ ꯈꯪꯅꯕ ꯌꯥꯗ꯭ꯔꯣ ꯆꯦꯜꯂꯨꯔ ꯃꯇꯨꯡ ꯄꯥꯝꯗ꯭ꯔꯤꯗꯨꯗꯤ ꯅꯪꯁꯨ ꯐꯖꯗꯦꯅꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜꯁꯨ ꯂꯧꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯝ ꯇꯧꯒꯅꯨ ꯐꯠꯇꯦꯅꯦ ꯐꯖꯇꯣꯟ ꯅꯪꯕꯣ ꯅꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯀꯥꯡꯈꯣꯡ ꯆꯥꯔꯒ ꯇꯣꯛꯀꯅꯤ ꯐꯖꯇꯣꯟ ꯈꯔ ꯁꯥꯎꯔꯞꯅ ꯏꯅꯝꯃ ꯅꯊꯧ ꯅꯠꯇꯕꯗ ꯅꯊꯧ ꯁꯥꯕꯤꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯂꯝꯕꯤ ꯌꯦꯡꯖꯕꯅꯤ ꯑꯗꯨꯒ ꯃꯅꯥ ꯑꯩꯗꯤ ꯏꯅꯝꯃꯗꯧꯅ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯉꯥ ꯈꯔ ꯐꯥ ꯇꯧꯔꯒ ꯅꯨꯄꯥ ꯊꯥꯛꯄꯗꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏꯗꯧꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯅꯨꯄా ꯃꯌꯨꯝꯗ ꯋꯥꯏ ꯈꯪꯂꯛꯄꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯇꯣꯛꯊꯣꯛꯂꯤꯕꯁꯤ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯆꯒꯠ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ ꯁꯤ ꯍꯥꯏꯔꯝ ꯐꯖꯇꯣꯟ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯈꯤ ꯇꯔꯨꯕꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯃꯍꯥ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ ꯃꯄꯨꯟꯁꯤꯁꯦ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯁꯨ ꯂꯧꯗꯦꯅꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯅꯨꯄꯥ ꯊꯥꯛꯏ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯊꯔꯣꯏ ꯈꯨꯟꯗꯨꯅꯅꯦ ꯏꯆꯥ ꯏꯋꯥ ꯊꯥꯛꯂꯕꯁꯨ ꯅꯪꯗꯧꯅ ꯅꯁꯥꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯆꯗꯦꯅꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯦꯛꯇ ꯂꯥꯎꯏ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯐꯖꯇꯣꯟ ꯈꯨꯝꯂꯨꯗ꯭ꯔꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯊꯕꯛꯇꯨ ꯊꯦꯡꯕ ꯇꯥꯔꯦ ꯈꯟ ꯈꯣꯡꯊꯥꯡꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯤꯔꯥ ꯐꯝꯂꯝꯕꯗꯒꯤ ꯐꯖꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯕꯦꯝꯃ ꯐꯖꯇꯣꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ ꯐꯖꯇꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯈꯨꯔꯥꯇꯣꯟꯁꯤꯗꯤ ꯐꯖꯇꯣꯟ ꯑꯩꯗꯤ ꯍꯥꯏꯅꯈꯤꯕ ꯖꯕꯥꯟ ꯁꯣꯏꯕ ꯌꯥꯗꯦꯌꯦ ꯑꯩꯅꯕꯨ ꯂꯥꯛꯅꯅꯤ ꯍꯥꯏꯔꯗꯤ ꯊꯦꯡꯂꯁꯨ ꯑꯗꯨꯝ ꯂꯥꯛꯅꯗꯧꯅꯤ ꯂꯦꯞꯇꯅ ꯁꯨꯝ ꯂꯩꯔꯦ ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯁꯤꯁꯦ ꯐꯖꯇꯣꯟ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯩ ꯑꯗꯨ ꯈꯨꯔꯥꯇꯣꯟ ꯑꯩꯒ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯗꯤ ꯅꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯇꯧꯔꯤꯕꯗꯣ ꯀꯣꯜꯍꯟꯒꯅꯨ ꯆꯞ ꯇꯤꯡꯍꯜꯂꯨ ꯃꯤꯅ ꯈꯨꯔꯥꯇꯣꯟꯒꯤ ꯈ꯭ꯋꯥꯡ ꯀꯣꯜꯂꯤꯕꯗꯨ ꯎꯔꯒ ꯌꯥꯝ ꯍꯟꯅꯨꯕ ꯃꯥꯟꯈꯤꯅꯤ ꯅꯍꯥ ꯈꯔ ꯃꯥꯜꯍꯟꯁꯤ ꯑꯩꯒ ꯄꯥꯕꯗ ꯄꯛꯅꯕ ꯃꯤꯔꯥ ꯑꯗꯨꯝꯅ ꯐꯖꯇꯣꯟ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯅꯍꯥ ꯁꯥꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯀꯣꯜꯂꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯈꯪꯇꯤꯡ ꯇꯤꯡꯈꯠꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯈ꯭ꯋꯥꯡꯗꯨ ꯈꯪꯅꯥ ꯅꯥꯕ ꯐꯥꯎꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯀꯂꯞ ꯂꯥꯎꯊꯣꯛꯈꯤ ꯑꯩꯌꯣ ꯁꯤꯔꯦ ꯈ꯭ꯋꯥꯡꯒꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯌꯣ ꯐꯖꯇꯣꯟ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯔꯥꯕꯨ ꯁꯟꯕꯤꯔꯗꯨꯅ ꯃꯈꯥꯗ ꯐꯝꯊꯍꯜꯂꯤ ꯃꯤꯔꯥ ꯃꯈ꯭ꯋꯥꯡꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯁꯨꯒꯠꯇꯨꯅ ꯅꯨꯡꯁꯤꯅ ꯁꯨꯡꯂꯥꯟꯒꯤ ꯃꯥꯟꯖ ꯑꯣꯏꯕꯩꯗꯤ ꯕꯩꯇꯔꯅꯤ ꯂꯥꯟꯗꯧꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯡꯁꯤ ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯗꯥꯏꯗꯒꯤ ꯈꯨꯔꯥꯇꯣꯟ ꯁꯤꯕꯒ ꯌꯥꯗ꯭ꯔꯤ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯇꯧꯕ ꯌꯥꯝ ꯋꯥꯠꯂꯤ
ꯍꯥ ꯀꯔꯤꯕ ꯐꯖꯇꯣꯟ ꯃꯔꯩ ꯆꯤꯛꯂꯒ ꯑꯩꯅ ꯍꯥꯏꯗꯤ ꯈꯨꯔꯥꯇꯣꯟꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯗꯤ ꯏꯕꯦꯝꯃ ꯅꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯔꯒ ꯅꯈꯨꯠꯇ ꯍꯥꯝꯂꯒꯅꯤ ꯆꯥꯗꯣꯏꯁꯦ ꯐꯖꯇꯣꯟ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅꯤ ꯍꯅꯨꯕꯅ ꯑꯩꯅ ꯁꯦꯜ ꯇꯞ ꯇꯥꯅ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯂꯃꯈꯥꯡꯗ ꯀꯥꯎꯊꯦꯛꯄꯤꯔꯝꯗꯣꯏꯁꯤꯗꯤ ꯈꯪꯗꯦ ꯃꯦꯔꯥ ꯐꯖꯇꯣꯟꯗ ꯌꯦꯡꯂꯒ ꯅꯪꯒꯤ ꯇꯅꯧ ꯇꯅꯧꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯅꯥꯔꯝꯕꯀꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯐꯈ꯭ꯔꯦ ꯅꯪꯅ ꯏꯅꯥꯛꯇꯒ ꯂꯩꯔꯗꯤ ꯑꯩꯁꯦ ꯅꯍꯥ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯑꯣꯜꯂꯛꯀꯗꯧ ꯃꯥꯜꯂꯦ ꯐꯖꯇꯣꯟ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯈꯨꯔꯥꯇꯣꯟ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯛꯄ ꯉꯝꯈꯤꯔꯣꯏ ꯑꯋꯨꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦ ꯂꯩꯇ꯭ꯔꯤꯕ ꯁꯤꯌꯔꯒꯤ ꯋꯥꯕꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯋꯨꯟꯄꯣꯠꯀꯤ ꯅꯪꯅ ꯃꯊꯥ ꯁꯥꯔꯨ ꯉꯁꯤꯒꯤ ꯑꯋꯨꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯚꯥꯔꯤꯗ ꯑꯃ ꯂꯩ ꯃꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯗꯧꯔꯕꯅꯤꯅꯦ ꯐꯖꯇꯣꯟ ꯈꯔ ꯁꯥꯎꯔꯞꯅ ꯍꯦꯔꯥ ꯈꯨꯔꯥꯇꯣꯟ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯒꯟꯕꯤ ꯀꯨꯝꯂꯩꯅꯥ ꯅꯥꯕꯤꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯃꯜ ꯑꯀꯥꯏ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯑꯩ ꯁꯤꯕꯒ ꯉꯝꯖꯔꯣꯏ ꯑꯩꯁꯨ ꯃꯥꯅ ꯅꯥꯔꯝꯕ ꯀꯨꯝꯂꯩꯅꯥꯗꯣ ꯂꯧꯅꯒꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤꯗꯤ ꯑꯍꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯤꯒꯤ ꯑꯃꯜ ꯑꯀꯥꯏꯁꯤ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯍꯣꯏꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯍꯟꯕ ꯉꯥꯛꯇ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯐꯖꯇꯣꯟ ꯑꯩꯕꯨ ꯑꯃꯜ ꯑꯀꯥꯏꯅꯤ ꯀꯥꯏꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯃꯨꯅꯨꯀꯣ ꯑꯩꯁꯦ ꯏꯃꯧ ꯐꯪꯂꯕꯁꯨ ꯋꯥꯈꯜꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯍꯣꯡꯈꯤꯅꯨꯀꯣ ꯐꯖꯇꯣꯟ ꯅꯣꯛꯃꯤ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯅꯨꯄꯤꯔꯣ ꯑꯩꯅ ꯈꯨꯔꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯕꯗꯨꯅꯅꯤ ꯍꯅꯨꯔꯕ ꯃꯪꯀꯨꯝꯗꯧꯔꯕ ꯅꯉꯣꯟꯗ ꯂꯩꯒꯦ ꯈꯜꯂꯤꯁꯤ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯁꯨ ꯅꯁꯨꯝꯂꯥꯟꯒꯤꯅꯤ ꯍꯅꯨꯕꯧ ꯐꯖꯇꯣꯟ ꯏꯕꯦꯝꯃ ꯅꯪꯅꯕꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝ ꯑꯗ ꯃꯪꯀꯨꯝꯕ ꯀꯥꯏꯗꯨꯗꯤ ꯑꯩ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯁꯤꯍꯟꯅꯤꯡꯕ ꯃꯥꯜꯂꯦ ꯁꯥꯎꯈꯤꯅꯨ ꯍꯅꯨꯕ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯁꯤꯍꯟꯅꯤꯡꯗꯣꯏꯅꯣ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯈꯪꯂꯕꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯁꯦ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯑꯍꯥꯎꯕ ꯑꯝꯇ ꯄꯤꯖꯧ ꯆꯥꯛ ꯂꯥꯝꯕꯅ ꯑꯩ ꯆꯔꯤꯁꯤꯇ ꯇꯧꯔꯦꯕ ꯀꯩꯅꯣ ꯅꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯁꯤꯕꯣ ꯆꯔꯥꯁꯨ ꯌꯥꯝ ꯆꯥꯔꯛꯇꯦ ꯏꯟꯁꯥꯡ ꯍꯥꯎꯇꯗꯅ ꯍꯣꯏ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯆꯥꯔꯨꯔꯁꯤ ꯑꯗꯨ ꯐꯖꯇꯣꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯥꯇꯣꯟ ꯀꯧꯕꯗꯨ ꯀꯧꯒꯅꯨ ꯇꯥꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯨꯔꯥꯇꯣꯟꯒꯤ ꯃꯍꯨꯠꯇ ꯇꯥꯃꯤꯔꯥꯅ ꯀꯧ ꯐꯖꯇꯣꯟ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯃꯁꯤꯒꯤ ꯑꯍꯜ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯗ ꯍꯟꯅꯨꯔꯨ ꯃꯥꯅ ꯏꯔꯥꯡꯒꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯃꯁꯤꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯜꯂꯦ ꯍꯅꯨꯕ ꯅꯪ ꯅꯔꯜ ꯅꯊꯨꯝ ꯁꯦꯜ ꯄꯥꯏꯕꯁꯤꯗꯅꯦ ꯐꯖꯇꯣꯟ ꯑꯩꯅ ꯀꯣꯏꯕꯤꯔꯕꯅꯤ ꯁꯦꯜꯒ ꯄꯥꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯍꯅꯨꯕ ꯅꯪ ꯑꯩꯅ ꯀꯨ ꯃꯅꯨꯡꯗ ꯏꯟꯊꯨꯔꯗꯧꯅꯤ ꯀꯩꯗꯧꯔꯦ ꯐꯖꯇꯣꯟ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯅꯪꯒꯤꯁꯤ ꯑꯩ ꯍꯟꯅꯨꯔꯦ ꯀꯥꯏꯅ ꯇꯥꯃꯤꯔꯥ ꯀꯥꯏꯅ ꯀꯧꯅꯤꯡꯗ꯭ꯔꯤꯔꯕ ꯐꯖꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯏ ꯅꯠꯇꯦꯗ ꯃꯤꯡꯒꯧꯒꯤ ꯋꯥꯕꯨ ꯈꯨꯔꯥꯇꯣꯟꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯝ ꯀꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯃꯨꯛꯁꯨ ꯈꯨꯔꯥꯇꯣꯟ ꯇꯥꯃꯤꯔꯥ ꯍꯥꯏꯕꯅꯤ ꯁꯣꯝꯗꯅ ꯀꯨꯜꯂꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯠꯅꯔꯤ ꯇꯥꯊꯣꯠ ꯄꯦꯟꯗꯅ ꯁꯥꯎꯅ ꯂꯥꯎꯏ ꯅꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯁꯦꯜ ꯃꯥꯡꯍꯟꯕ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯍꯟꯕ꯭ꯔꯥ ꯌꯦꯡꯕꯅꯦꯕ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯅꯆꯥꯁꯤꯡꯁꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯔꯤꯅ ꯈꯟꯈꯤꯗꯧꯔꯤꯕꯅꯣ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯅꯁꯤꯅꯦ ꯀꯔꯤꯒꯤ ꯇꯞꯅ ꯉꯥꯡꯅꯕ ꯂꯩꯀꯥꯏꯁꯤꯗ ꯂꯝꯆꯠ ꯈ꯭ꯋꯥꯏ ꯂꯨꯗꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯅꯃꯥꯏ ꯑꯣꯏꯔꯤꯁꯤꯔꯣ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯃꯆꯥ ꯌꯣꯟꯕꯤꯗꯣ ꯃꯥꯒꯤ ꯑꯣꯛꯇꯕꯤꯅꯦ ꯑꯣꯛꯇꯕꯤ ꯑꯁ ꯅꯨꯄꯤ ꯀꯣꯏꯗꯦꯅꯦ ꯅꯪꯅ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯣꯏꯗꯕꯗꯨꯅꯔꯣ ꯀꯣꯏꯗꯕꯗꯨꯅꯔꯕ ꯑꯩꯅ ꯄꯥꯝꯅ ꯁꯦꯠꯀꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯃꯨꯒꯥ ꯐꯅꯦꯛ ꯇꯤꯟꯈꯥꯛ ꯃꯆꯨꯗꯣ ꯃꯣꯏ ꯃꯄꯥꯅ ꯍꯨꯔꯥꯜꯂꯒ ꯅꯨꯡꯁꯤ ꯇꯣꯝꯕꯤꯗ ꯄꯤꯊꯣꯛꯂꯝꯕꯗꯣ ꯇꯧꯅꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀோ ꯀꯨꯜꯂꯕꯤꯗꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯦꯔꯥ ꯅꯨꯄꯤ ꯑꯩꯅꯕꯨ ꯅꯪꯒꯤ ꯐꯅꯦꯛꯇꯨ ꯍꯨꯔꯥꯜꯂꯒ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯖꯨꯠ ꯆꯥꯗꯧꯕ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯄꯤꯗꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ
ꯃꯥꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟ ꯇꯧꯔꯒ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯁꯦꯝꯂꯒ ꯑꯩꯒꯤ ꯐꯅꯦꯛ ꯑꯗꯣ ꯁꯦꯠꯇꯨꯅ ꯑꯋꯥꯡꯒꯤ ꯅꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯥꯎꯒꯠꯄ ꯂꯥꯛꯂꯤꯕꯗꯣ ꯃꯣꯏ ꯃꯄꯥꯅ ꯄꯤꯅꯕꯒꯤ ꯑꯣꯏꯔꯝꯅꯦꯕ ꯅꯪꯒꯤ ꯐꯅꯦꯛ ꯑꯗꯨꯒ ꯃꯆꯨ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯄꯤꯗꯦꯃꯤ ꯅꯪꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯪꯒ ꯉꯥꯡꯅꯗ ꯂꯩꯔꯤꯉꯩ ꯑꯩ ꯊꯕꯛ ꯊꯤꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯆꯠꯈ꯭ꯔꯒꯦ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯎꯅꯕ ꯆꯠꯀꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯆꯠꯀꯗꯣꯏꯁꯦ ꯊꯕꯛꯅꯤ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯆꯣꯏꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯨ ꯀꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯗꯥꯎ ꯌꯥꯔꯣꯏ ꯁꯤ ꯍꯥꯏꯔꯝ ꯀꯨꯜꯂꯕꯤꯗꯨ ꯊꯣꯛꯈꯤ ꯇꯥꯊꯣꯠꯅ ꯁꯥꯎꯅ ꯂꯥꯎꯍꯧꯏ ꯐꯩ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯂꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤ ꯀꯨꯜꯂꯕꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ ꯄ꯭ꯔꯞ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎ ꯌꯥꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯍꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯨꯛꯇꯣꯛꯂꯒ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯗ ꯂꯥꯛꯄ ꯉꯥꯏꯔꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯌꯨꯝꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯁꯨꯛꯇꯣꯛ ꯌꯦꯡꯊꯣꯛꯂꯛꯇꯦꯕ ꯑꯩꯅꯒ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯁꯦꯜ ꯄꯨꯊꯣꯛꯂꯅꯤ ꯈꯟꯕꯒꯤ ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯅ ꯍꯦꯟꯅ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯍꯥꯟ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯍꯨꯔꯥꯜꯂꯒ ꯅꯉꯣꯟꯗ ꯄꯤꯕꯗꯣ ꯈꯪꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯡꯕꯗ ꯃꯥꯒꯤ ꯃꯤꯆꯩ ꯇꯥꯔꯤꯉꯩ ꯅꯅꯥꯛꯇ ꯂꯥꯛꯄ ꯊꯦꯡꯈ꯭ꯔꯤꯕꯅꯤ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯅꯤꯅ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯗ ꯅꯆꯦ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯑꯩꯁꯦ ꯅꯪꯒꯤꯁꯨ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯣꯏꯅꯤꯗ ꯍꯣ ꯈꯪꯖꯔꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯒ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯈꯤꯇ ꯂꯩꯃꯤꯟꯅꯔꯨꯁꯤ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯁꯦꯜ ꯌꯥꯎꯔꯤ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯩꯒꯗꯧꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯀꯨꯜꯂꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯂꯥꯛꯃꯤꯟꯅꯩ ꯃꯕꯥꯅꯤꯅ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯎꯍꯧꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯁꯨꯝꯅ ꯇꯥꯊꯤ ꯃꯕꯥꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯍꯧꯏ ꯃꯥꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯁꯤꯒ ꯀꯨꯜꯂꯕꯤꯗꯨ ꯍꯥꯏꯁꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯥ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯅꯤꯁꯦ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯍꯨꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯄꯅ ꯐꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯅꯤ ꯂꯤꯆꯠ ꯆꯨꯝꯗꯕ ꯃꯈꯣꯏꯅꯤ ꯃꯔꯨꯁꯤ ꯀꯣꯛꯂꯒꯅꯦ ꯀꯩꯌꯥ ꯀꯠꯀꯗꯧꯅꯤ ꯃꯈꯣꯏꯁꯦ ꯑꯩꯅ ꯉꯛꯂꯤꯗꯤ ꯇꯥꯗꯒꯤ ꯅꯨꯄꯤ ꯏꯆꯦ ꯇꯥꯊꯣꯠꯇꯨꯅꯤꯅꯦ ꯅꯠꯇꯦ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯪꯂꯒꯕꯨ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ ꯈꯪꯂꯝꯃꯣꯏ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯁꯥꯗꯨꯅ ꯂꯝꯆꯠ ꯂꯨꯗꯕꯤ ꯑꯁꯤꯒ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯔꯤꯁꯤ ꯁꯤꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅꯅꯦ ꯍꯨꯁꯦꯟꯗꯨ ꯂꯩꯁꯤ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯄꯤꯗꯨꯅ ꯀꯩꯌꯥ ꯀꯠꯀꯗꯧꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯩ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯐꯖꯇꯣꯟ ꯃꯍꯥꯛꯅ ꯈꯪꯅꯗꯕ ꯀꯣꯏꯅꯗꯕ ꯅꯨꯄꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯅꯨꯄꯤ ꯊꯤꯕ ꯍꯅꯨ ꯍꯟꯊꯤ ꯀꯅꯥꯒꯤ ꯄꯥꯈꯪ ꯃꯆꯥ ꯃꯒ ꯈꯪꯅꯗꯕ ꯂꯩꯇꯦ ꯁꯦꯜꯁꯨ ꯀꯌꯥꯅꯤ ꯅꯨꯄꯥꯁꯤꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯃꯁꯥꯒꯤ ꯏꯖꯠ ꯑꯁꯤꯕꯨꯗꯤ ꯁꯦꯜꯅ ꯍꯦꯟꯅ ꯂꯨꯝꯈ꯭ꯔꯦ ꯐꯖꯇꯣꯟ ꯉꯁꯤꯁꯨ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯥꯕ ꯀꯧꯕ ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯩꯒꯤ ꯆꯈꯨꯊꯤꯁꯤꯗ ꯑꯩꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯃꯤꯕꯨ ꯁꯛꯇꯤ ꯌꯦꯡꯂꯒ ꯅꯨꯡꯁꯤꯒꯗ꯭ꯔꯣ ꯁꯛ ꯊꯤꯕ ꯐꯖꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯦꯜ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯁꯣꯏꯕꯅꯤ ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯋꯥꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯃꯇ ꯏꯃꯤꯠꯁꯤꯅ ꯍꯟꯅ ꯌꯦꯡꯗꯧ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯐꯖꯇꯣꯟ ꯋꯥꯈꯜꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯪ ꯎꯕꯗ ꯑꯗꯨꯝ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯗꯧꯁꯤꯗ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯣꯏ ꯀꯥꯏꯅ ꯊꯤꯔꯤꯕ ꯈꯨꯊꯤ ꯂꯥꯛꯊꯤꯁꯤꯒ ꯑꯩꯇꯅꯕꯨ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯁꯦꯜ ꯈꯔ ꯌꯥꯝ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯅꯪꯗꯤ ꯑꯩꯅ ꯕꯤꯗꯥꯏ ꯄꯤꯔꯗꯧꯅꯤ ꯀꯨꯏꯅ ꯈꯪꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯊꯤꯕ ꯅꯁꯛꯇꯣ ꯂꯧꯅꯔꯛꯀꯅꯤ ꯑꯗꯣ ꯐꯖꯇꯣꯟ ꯉꯁꯤ ꯎꯅꯔꯤꯉꯩꯁꯤꯗ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯗꯅ ꯐꯖꯇꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯦꯟꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯤꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯑꯎꯟꯄꯣꯠ ꯂꯥꯡꯅꯕ ꯁꯦꯜꯁꯨ ꯂꯩꯖꯗꯦ ꯁꯦꯜꯒꯤ ꯋꯥꯕꯨ ꯑꯩꯅ ꯄꯤꯔꯛꯂꯒ ꯂꯣꯏꯔꯦꯗꯅ ꯐꯖꯇꯣꯟ ꯊꯃꯣꯏꯗ ꯍꯔꯥꯎꯔꯕꯁꯨ ꯃꯥꯏꯊꯣꯡꯗꯗꯤ ꯏꯀꯥꯏꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ ꯏꯀꯥꯏꯗ ꯇꯥꯈꯥꯕ ꯄꯤꯔꯛꯀꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯎꯟꯄꯣꯠꯇꯨ ꯁꯅꯥꯗꯒꯤ ꯍꯥꯟꯅ ꯂꯦꯞꯁꯤꯟꯕ ꯍꯧꯔꯁꯤ
ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯅꯥꯗ ꯆꯤꯡꯅꯕ ꯁꯅꯥ ꯍꯥꯟꯅ ꯁꯥꯁꯤꯔꯥ ꯂꯤꯛ ꯍꯥꯟꯅ ꯁꯥꯁꯤꯔꯥ ꯈꯨꯗꯣꯞ ꯍꯥꯟꯅ ꯁꯥꯁꯤꯔꯥ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥ ꯈꯥꯕꯅ ꯁꯥꯕꯤꯒꯦ ꯍꯥꯏꯔꯣ ꯁꯥꯕꯤꯒꯦ ꯁꯅꯥ ꯁꯥꯕꯤꯒꯦ ꯍꯥꯏꯕꯗꯨꯗ ꯂꯣꯏꯔꯦ ꯐꯖꯇꯣꯟ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯏꯗꯤ ꯏꯀꯥꯏꯖꯩ ꯑꯗꯣ ꯇꯥ ꯈꯥꯕꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩ ꯏꯀꯥꯏꯔꯔꯣꯏꯒꯦ ꯍꯌꯦꯡ ꯑꯩꯅ ꯑꯎꯟꯄꯣꯠ ꯌꯥꯝ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯇꯥ ꯈꯥꯕꯒꯤ ꯏꯃꯥꯅꯁꯨ ꯍꯔꯥꯎꯖꯗꯣꯏꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯔꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯕꯨꯔꯣ ꯂꯩ ꯑꯆꯧꯕ ꯑꯃ ꯍꯥꯟꯅ ꯁꯥꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯤꯛ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯁꯤ ꯑꯗꯣ ꯅꯪ ꯅꯃꯤꯠ ꯅꯅꯥꯀꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯑꯩꯕꯨ ꯃꯤꯠ ꯌꯥꯝ ꯌꯥꯝꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯥꯜꯂꯤꯌꯦ ꯇꯥ ꯈꯥꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯍꯥꯐꯝꯒ ꯂꯩꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯐꯝ ꯂꯩꯖꯗꯕꯗꯣ ꯇꯥ ꯈꯥꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕꯁꯦ ꯑꯁꯨꯝꯅ ꯌꯥꯝ ꯃꯥꯟꯅ ꯐꯖꯇꯣꯟ ꯃꯍꯥꯛꯅ ꯍꯥꯏ ꯈꯥꯕ ꯃꯥꯁꯨ ꯐꯖꯇꯣꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯈꯝꯕ ꯃꯥꯁꯨ ꯃꯇꯥꯎ ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯐꯖꯇꯣꯟꯒꯤ ꯐꯖꯕ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯗꯨ ꯈꯝꯕ ꯃꯍꯥꯛꯅ ꯎꯕꯗ ꯉꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯐꯖꯇꯣꯟ ꯃꯍꯥꯛꯄꯨ ꯈꯝꯕꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯁꯤꯃꯛꯅ ꯄꯣꯠ ꯂꯩꯒꯅꯤꯒ ꯀꯥꯎꯕ ꯃꯈꯩ ꯐꯖꯇꯣꯟꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ ꯍꯦꯝꯕ ꯄꯣꯠ ꯂꯩꯒꯅꯤ ꯂꯥꯛꯂꯒ ꯃꯇꯥꯎꯅ ꯃꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯂꯩꯕꯁꯤꯗ ꯃꯍꯥꯛ ꯉꯛꯂꯗꯨꯅ ꯃꯇꯥꯎꯗ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯉꯥ ꯂꯩꯅꯤ ꯂꯥꯛꯑꯒ ꯃꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩꯁꯤꯕꯣ ꯑꯗꯨꯁꯨ ꯅꯊꯟꯇ ꯑꯣꯏꯔꯗꯤ ꯐꯩ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯅꯪꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯀꯣꯏꯆꯤꯡꯁꯤ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯈꯝꯕ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤ ꯏꯇꯥꯎ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯌꯥꯝ ꯄꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ ꯑꯁ ꯈꯪꯃꯟꯈꯤꯗ꯭ꯔꯤ ꯃꯥꯡꯗ ꯑꯍꯜ ꯅꯨꯄꯤ ꯑꯃꯨꯛ ꯆꯠꯂꯤꯁꯦ ꯑꯁꯤꯁꯦ ꯑꯣ ꯑꯗꯣ ꯅꯪꯅ ꯄꯥꯝꯂꯗꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯣꯛ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯣ ꯃꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔ ꯀꯩꯗꯧꯅꯤ ꯏꯕꯣ ꯅꯪꯁꯨ ꯃꯤ ꯃꯃꯥꯔ ꯃꯅꯦꯔꯁꯤ ꯌꯥꯎ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯗꯤ ꯈꯨꯄꯥꯛ ꯑꯃꯗꯤ ꯁꯣꯏꯅ ꯄꯤꯖꯔꯛꯀꯅꯤ ꯗꯥꯎ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗ ꯅꯠꯇꯅ ꯅꯪꯁꯨ ꯌꯥꯎꯅ ꯈꯨꯄꯥꯛ ꯆꯥꯗꯧꯔꯤꯅꯤ ꯉꯥꯡꯗꯨꯅ ꯂꯩꯌꯨꯅ ꯅꯪ ꯑꯃꯀꯣ ꯃꯤꯗꯤ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯈ꯭ꯔꯦꯗꯣ ꯂꯥꯛꯑꯣ ꯍꯦꯛꯇ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯌꯨꯝ ꯈꯪꯗꯣꯛꯁꯤ ꯃꯌꯨꯝ ꯈꯪꯂ ꯀꯩꯗꯧꯗꯣꯏꯅꯣ ꯒꯙꯥꯁꯤꯗꯤ ꯄꯪꯁꯨ ꯄꯪꯈ꯭ꯔꯦ ꯃꯌꯨꯝꯗ ꯈꯪꯂꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯆꯠꯄ ꯌꯥꯔꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩ ꯌꯧꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯂꯥꯛꯑꯣ ꯈꯝꯕ ꯐꯖꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯌꯨꯝ ꯈꯪꯗꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯝꯕ ꯐꯖꯇꯣꯟ ꯂꯨꯝꯕ ꯐꯖꯇꯣꯟꯒꯤ ꯊꯣꯡꯒꯥꯜꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯊꯣꯛꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯉꯩ ꯀꯨꯜꯂꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯊꯔꯣꯏ ꯊꯣꯡꯕ ꯈꯔ ꯎꯌꯥꯟꯗꯒꯤ ꯀꯣꯠꯇꯨꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯂꯤ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯅꯥꯔꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯨꯜꯂꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯈꯪꯉꯤꯅꯦ ꯁꯅꯥꯔꯩ ꯃꯥꯁꯨ ꯏꯉꯛ ꯉꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯀꯅꯥꯗ ꯄꯤꯔꯨꯗꯣꯏꯅꯣ ꯄꯥꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨꯅ ꯀꯨꯜꯂꯕꯤꯗꯨ ꯂꯠꯂꯠ ꯇꯧꯅ ꯃꯤꯉꯣꯟꯗꯅꯤ ꯁꯤ ꯍꯥꯏ ꯃꯈꯥ ꯇꯥꯔꯝꯗ ꯐꯠ ꯊꯣꯛꯈꯤ ꯇꯊꯣꯠꯁꯨ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛꯇꯨꯃ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯑꯗꯨꯃꯥꯏꯅ ꯆꯞꯇꯤꯡ ꯂꯦꯞꯇꯨꯅ ꯂꯩꯗꯨ ꯁꯨꯔꯛꯄꯨꯗꯤꯅꯦ ꯅꯄꯥꯒ ꯅꯪ ꯇꯆꯧꯕꯗꯣ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛ ꯑꯩ ꯆꯥꯛ ꯄꯤꯔꯝꯂꯒꯦ ꯄꯥꯕꯒ ꯂꯩꯇꯦ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔ ꯊꯣꯛꯈꯤꯕꯅꯤ ꯀꯅꯥꯅ ꯄꯤꯔꯨꯗꯣꯏꯅꯣꯁꯨ ꯍꯥꯏꯔꯝꯗꯦ ꯇꯥꯊꯣꯠ ꯈꯪꯁꯥꯎ ꯁꯥꯎꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗ ꯃꯥ ꯂꯧꯗꯦꯕ ꯃꯥ ꯏꯟꯁꯥꯡꯗꯣ ꯑꯇꯩ ꯀꯅꯥꯅ ꯄꯤꯕ ꯆꯠꯄ ꯑꯣꯏꯔꯝꯃꯣꯏꯌꯦ ꯃꯥ ꯇꯧ ꯉꯝꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯗꯨꯒꯤ ꯃꯅꯥꯛꯇ ꯄꯤꯕ ꯆꯠꯄ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯦꯕ ꯈꯪꯗꯦꯗꯅ ꯃꯥ ꯍꯜꯂꯛꯈꯤ ꯆꯠ ꯃꯊꯤꯕꯣꯡ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏꯕ ꯏꯃꯥ ꯄꯥꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯃꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯦ ꯍꯥꯏꯕꯒꯤ ꯃꯥꯏꯁꯨ ꯌꯦꯡꯕꯤꯗꯦ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤ ꯄꯥꯕꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯃꯌꯥꯝꯁꯤꯅ ꯈꯪꯗ꯭ꯔꯤ ꯃꯥꯁꯨ ꯅꯣꯏ ꯅꯄꯥꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯕꯅꯣ ꯊꯦꯝꯂꯒ ꯍꯥꯏ ꯌꯥꯗꯦ ꯁꯥꯎꯔꯒ ꯉꯥꯡꯉꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯩꯁꯨꯅꯦ ꯁꯤꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯍꯥꯏꯕꯗꯨꯃꯛꯅꯤ ꯀꯨꯜꯂꯕꯤꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗ ꯂꯥꯛꯇꯨꯅ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯞꯂꯤꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯄꯤꯔꯝꯃꯤ ꯁꯤ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯊꯔꯣꯏ ꯄꯤꯕꯁꯤ ꯊꯨꯡꯅꯩ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯊꯑꯣꯏꯅ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯅꯪ ꯄꯤꯖꯅꯤꯡꯃꯟꯗꯅ ꯊꯤꯜꯂꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯊꯔꯣꯏ ꯊꯣꯡꯗꯨ ꯂꯧꯁꯤꯜꯂꯤ ꯄꯤꯅꯤꯅ ꯄꯤꯔꯛꯑꯗꯤ ꯈꯤꯇ ꯌꯥꯝꯅꯁꯨ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯣ
ꯂꯤꯛꯁꯨ ꯂꯤꯛꯈ꯭ꯔꯦꯗ ꯇꯥꯗ ꯅꯪꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯏꯟꯁꯥꯡ ꯍꯥꯞꯅꯤꯡꯉꯩ ꯏꯆꯥꯅꯨꯄꯤꯗꯣ ꯆꯪꯉꯛꯇꯅ ꯊꯛꯀꯠꯄꯣꯏ ꯀꯔꯤꯕꯣꯏ ꯌꯥꯝ ꯀꯣꯜꯂꯛꯇ꯭ꯔꯕ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩ ꯍꯌꯦꯡ ꯊꯔꯣꯏ ꯀꯧꯇꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒ ꯊꯤꯜꯂꯛꯂꯒ ꯂꯣꯏꯔꯦ ꯀꯩ ꯇꯥꯗ ꯁꯤꯃ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯗꯨ ꯇꯥꯗ ꯍꯌꯦꯡ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕ ꯇꯥꯏꯌꯦ ꯄꯣꯠꯌꯦꯡꯁꯦ ꯂꯩꯇ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯌꯥꯎꯔꯛꯇꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯅꯦ ꯑꯩꯅ ꯇꯥꯗꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯔꯤꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯈꯝꯕ ꯐꯖꯇꯣꯟꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯐꯖꯇꯣꯟ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯁꯤ ꯅꯣꯡꯃꯇ ꯐꯖꯇꯣꯟ ꯃꯍꯥꯛꯄꯨ ꯎꯔꯕꯁꯨ ꯋꯥꯔꯤ ꯁꯥꯕꯗꯤ ꯐꯪꯂꯝꯗꯦ ꯐꯖꯇꯣꯟ ꯃꯥꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯎꯅꯅꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯝꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯃꯆꯥꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯇꯨꯅ ꯌꯨꯝꯂꯣꯝꯁꯤꯗ ꯐꯂꯛ ꯑꯗꯨꯝ ꯌꯦꯡꯂꯤꯕꯁꯦ ꯃꯁꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛꯁꯦ ꯄꯪꯇꯛ ꯁꯇꯛꯁꯨ ꯇꯧꯅꯨꯃꯤ ꯃꯁꯤ ꯑꯩꯅ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯀꯥꯟꯅꯗꯦ ꯑꯩ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄ꯭ꯔꯞ ꯊꯣꯡꯒꯥꯜ ꯊꯣꯛꯂꯛꯇꯨꯅ ꯈꯝꯕꯅ ꯂꯦꯞꯂꯤꯕ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯏ ꯈꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯡꯂꯛꯂꯒꯕꯣꯏ ꯈꯟ ꯇꯥꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯆꯠꯈꯤꯅꯨꯅꯦ ꯏꯃꯥ ꯋꯥ ꯍꯪꯒꯦ ꯈꯝꯕ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯂꯒ ꯋꯥꯈꯜꯗ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩ ꯉꯁꯤꯗꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯤꯆꯩ ꯇꯥꯕ ꯇꯥꯔꯦ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯂꯒ ꯌꯨꯝꯂꯣꯝꯗ ꯐꯂꯛ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯀꯣꯏꯗꯅ ꯁꯦꯡꯉꯦ ꯍꯦꯛꯇ ꯍꯥꯏ ꯈꯝꯕ ꯂꯠꯂꯠ ꯇꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯐꯠ ꯃꯔꯛ ꯊꯜꯂꯛꯏ ꯅꯪꯒꯤꯁꯦ ꯏꯆꯥꯅꯨꯄꯤ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯈꯝꯕ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯉꯤ ꯍꯥꯏꯌꯨꯅꯦ ꯀꯣꯏꯒꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯝꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯃꯥꯃꯛꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯈꯝꯕ ꯏꯀꯥꯏꯔꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯈꯟ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯆꯥ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦ ꯅꯪꯅꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯄꯥꯝꯂꯕꯗꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯦꯡꯕꯔꯦ ꯏꯃꯥ ꯑꯁꯦꯡꯕꯅꯦ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯤꯕ ꯇꯥꯏ ꯅꯪꯅꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯍꯦꯛ ꯄꯤꯔꯕ ꯏꯆꯥ ꯐꯖꯇꯣꯟ ꯅꯪꯉꯣꯟꯗ ꯊꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯄꯥꯝꯂꯤꯕꯀꯣ ꯑꯇꯩ ꯅꯠꯇꯦꯗ ꯏꯃꯥ ꯍꯣꯏꯁꯦ ꯈꯔ ꯋꯥꯏ ꯅꯄꯥꯅ ꯅꯥꯔꯤꯉꯩ ꯂꯥꯌꯦꯡꯅꯕ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯨꯗꯅ ꯍꯧꯖꯤꯛꯁꯦ ꯃꯤꯒꯤ ꯁꯦꯟꯊꯣꯛ ꯈꯣꯜꯅ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯃꯇꯦꯡ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯧ ꯄꯔꯤ ꯑꯃꯒꯤ ꯁꯦꯜ ꯄꯤꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯊꯥꯖꯒꯦ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯑꯇꯣꯞꯄ ꯏꯌꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯕ ꯉꯝꯗꯧꯕ ꯑꯃ ꯊꯤꯒꯦ ꯈꯝꯕ ꯃꯍꯥꯛꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯋꯥꯗꯣ ꯏꯈꯟ ꯈꯟꯊꯗ ꯐꯠ ꯈꯨꯝꯂꯛꯏ ꯏꯃꯥ ꯍꯌꯦꯡꯒꯤ ꯃꯊꯪ ꯍꯪꯆꯤꯠꯁꯦ ꯅꯆꯥ ꯏꯃꯥ ꯅꯥꯏꯕ ꯁꯦꯜꯗꯣ ꯊꯤꯟꯖꯔꯛꯂꯒꯦ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤꯡꯗꯣ ꯑꯗꯨꯅ ꯁꯤꯡꯗꯣꯛ ꯑꯗꯨꯒ ꯐꯖꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯕꯤꯒꯅꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯉꯁꯤꯗꯒꯤ ꯑꯩꯅ ꯌꯦꯡꯒꯅꯤ ꯏꯌꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯥ ꯏꯆꯥ ꯑꯋꯥꯕ ꯀꯣꯛꯍꯟꯅꯅꯕ ꯅꯪꯕꯨ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯁꯣꯟꯊꯁꯤꯟꯅꯗꯨꯅ ꯈꯝꯕ ꯃꯥꯕꯨ ꯁꯨꯝꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯣꯝꯗꯅ ꯐꯖꯇꯣꯟ ꯊꯣꯛꯆꯥꯎꯒ ꯎꯅꯔꯤ ꯊꯣꯛꯆꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯐꯖꯇꯣꯟ ꯃꯊꯥ ꯁꯥꯔꯞꯅ ꯊꯣꯛꯆꯥꯎꯗ ꯍꯥꯏꯔꯛꯏ ꯇꯥ ꯊꯣꯛꯆꯥꯎ ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯈꯣꯡꯒꯣꯏꯅꯔꯅꯤ ꯀꯩꯗꯧꯕ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯇꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯅꯤ ꯍꯟꯗꯛꯇꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯏꯔꯥꯡ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯄꯨꯁꯤꯜꯂꯨꯕꯗꯤ ꯅꯨꯄꯤ ꯑꯍꯜꯅ ꯑꯩ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯐꯖꯇꯣꯟ ꯁꯥꯎꯔꯞꯅ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ
ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯁꯦ ꯄꯣꯛꯀꯦ ꯍꯥꯏꯔꯝꯃꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯊꯣꯛꯆꯥꯎꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ ꯃꯗꯨ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯅꯉꯣꯟꯗ ꯁꯦꯜ ꯄꯤꯔꯤꯕꯗꯨꯅꯤ ꯄꯤꯔꯤꯗꯅ ꯁꯦꯜꯗꯤ ꯁꯦꯜ ꯄꯤꯔꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯒꯤꯅꯤ ꯃꯊꯥ ꯁꯥꯔꯛꯇꯅꯕꯅꯤ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯅꯒꯅꯨ ꯅꯪ ꯊꯣꯛꯄ ꯇꯧ ꯀꯔꯤ ꯑꯩ ꯊꯣꯛꯄ ꯇꯧ ꯀꯥꯏꯅ ꯑꯉꯥꯡꯁꯦ ꯑꯩꯗꯒꯤ ꯏꯆꯥꯔꯣ ꯅꯪꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯐꯖꯇꯣꯟ ꯑꯩꯉꯣꯟꯗ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯛꯀꯅꯨ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯀꯌꯥ ꯅꯪꯅ ꯄꯨꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯄꯨꯟꯕ ꯅꯪꯅ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯧ ꯅꯠꯇꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯒ ꯅꯪꯒ ꯎꯅꯕ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ ꯅꯪꯒ ꯁꯨꯝ ꯄꯨꯜꯂꯕꯗꯤ ꯑꯩ ꯏꯖꯠ ꯁꯣꯛꯅ ꯁꯣꯛꯄ ꯇꯥꯔꯦ ꯁꯤ ꯍꯥꯏ ꯊꯣꯛꯆꯥꯎ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯐꯖꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯍꯜꯂꯤ ꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯁꯤꯗ ꯅꯆꯥꯗꯣ ꯄꯣꯛꯅꯕ ꯑꯃꯥꯏꯕꯤꯒꯤ ꯑꯋꯥꯕ ꯂꯣꯏꯅꯃꯛ ꯊꯝꯖꯤꯜꯂꯨ ꯅꯝꯆꯠ ꯅꯥꯏꯗꯕꯁꯤꯗꯤ ꯁꯤ ꯍꯥꯏꯔꯝ ꯊꯣꯛꯆꯥꯎ ꯆꯠꯈꯤ ꯐꯤꯕꯝꯁꯤ ꯌꯧꯔꯐꯥꯎ ꯐꯖꯇꯣꯟ ꯍꯟꯗꯦ ꯊꯣꯛꯆꯥꯎꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡꯗꯨꯗ ꯌꯦꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩꯖꯩ ꯅꯣꯛꯈꯣꯡ ꯈꯨꯗꯤꯡ ꯅꯨꯄꯤ ꯂꯣꯟꯕ ꯅꯉꯣꯟꯗ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯍꯅꯨꯕ ꯇꯥꯃꯦꯔꯥꯗ ꯂꯩꯕꯅ ꯐꯩ ꯇꯥꯃꯦꯔꯥ ꯅꯠꯇ꯭ꯔꯁꯨ ꯁꯛ ꯊꯤꯕ ꯇꯥ ꯈꯥꯕ ꯂꯩꯔꯤ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯋꯥꯠꯇꯦ ꯇꯥꯊꯣꯠ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗ ꯑꯊꯤꯕ ꯋꯥ ꯀꯌꯥ ꯉꯥꯡꯅꯕ ꯃꯥꯕꯨ ꯎꯔꯒ ꯀꯔꯦꯝ ꯀꯊꯥꯏꯅ ꯇꯧꯕ ꯅꯨꯄꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯃꯌꯥꯝꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯔꯝꯂꯒ ꯁꯥꯎꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯎꯔꯥꯎ ꯊꯔꯥꯎ ꯍꯦꯛꯇ ꯀꯧꯔꯛꯏ ꯍꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯄ꯭ꯔꯞ ꯀꯄꯥꯜꯁꯤꯗ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛ ꯉꯁꯤꯗꯤ ꯑꯩꯒ ꯋꯥ ꯆꯥꯕꯤꯌꯨ ꯉꯝꯃꯁꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯐꯖꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯂꯥꯛꯇꯅ ꯏꯃꯥꯕꯨ ꯀꯧꯔꯤꯕꯗꯤ ꯏꯃꯥ ꯇꯨꯝꯃꯤ ꯀꯔꯤꯒꯤ ꯇꯨꯝꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯜꯂꯒ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒ ꯃꯥꯅ ꯀꯔꯤꯒꯤ ꯇꯨꯝꯕ ꯄ꯭ꯔꯞ ꯀꯧꯊꯣꯔꯛꯎ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯗꯣ ꯏꯅꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ ꯋꯥꯗꯣ ꯆꯨꯝꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯦ ꯅꯃꯥꯒꯤ ꯁꯖꯠ ꯃꯥꯟꯅꯕꯤ ꯌꯥꯏ ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯃꯥꯗꯣ ꯀꯧꯊꯣꯔꯛꯎ ꯍꯤꯔꯦ ꯏꯅꯦ ꯑꯩ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ ꯏꯅꯦꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯇꯥꯊꯣꯠ ꯅꯨꯡꯁꯤꯇꯣꯝꯕꯤ ꯎꯕꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯂꯨꯗꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯑꯇꯣꯝꯕꯤ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯁꯥꯎꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯀꯩꯅꯣ ꯇꯥꯊꯣꯠ ꯅꯪꯅ ꯄ꯭ꯔꯞ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯔꯔꯤꯕꯁꯦ ꯀꯅꯥꯒꯤ ꯅꯨꯄꯥ ꯑꯩꯅ ꯃꯨꯟꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯅꯣꯡꯕꯨ ꯅꯣꯛꯆꯅꯤꯡꯉꯤ ꯀꯅꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯅꯪꯅ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯕ ꯅꯨꯄꯥꯗꯣ ꯍꯣ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯦ ꯏꯄꯨꯔꯣꯏꯕ ꯏꯁ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯏ ꯇꯧ ꯉꯝꯕꯤ ꯅꯪ ꯉꯁꯤ ꯅꯁꯝꯗ ꯈꯣꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯪ ꯌꯥꯝ ꯐꯥꯎꯖꯤꯜꯂꯛꯀꯅꯨ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯉꯁꯤꯃ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯅ ꯂꯩ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯌꯦ ꯃꯁꯤꯡꯁꯤꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ ꯍꯦ ꯑꯐꯥꯎꯕꯤ ꯅꯪ ꯉꯁꯤ ꯅꯌꯨꯝ ꯌꯨꯝꯗꯕꯨ ꯀꯥꯎꯔꯒ ꯇꯥꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯋꯣ ꯉꯝꯂꯕꯗꯤ ꯀꯥꯎꯋꯣ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯝꯁꯤ ꯄꯣꯏꯒꯤꯗꯦ ꯑꯩ ꯊꯋꯥꯏꯁꯤ ꯆꯥꯛꯏ ꯁꯤ ꯍꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯊꯣꯠꯀꯤ ꯃꯁꯝ ꯑꯗꯨ ꯍꯦꯛꯇ ꯄꯣꯏꯔꯛꯏ ꯐꯖꯇꯣꯟ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯇꯥꯊꯣꯠꯄꯨ ꯐꯨꯕ ꯌꯥꯎꯔꯛꯏ ꯐꯣꯏꯌꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯩꯒꯤ ꯁꯝꯀꯥꯁꯦ ꯍꯦꯛꯇ ꯐꯣꯏꯌꯦ ꯍꯦꯛ ꯆꯥꯕꯤ ꯊꯥꯗꯣꯛ ꯁꯝꯁꯤ ꯀꯦꯟꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯩꯒꯤ ꯊꯥꯗꯣꯛꯄ ꯍꯧꯈꯣ ꯈꯠꯅꯕ ꯍꯧꯈꯣ ꯕꯦꯝꯃ ꯈꯔ ꯀꯟꯅ ꯐꯣꯏꯌꯨ ꯃꯁꯝꯗꯣ ꯐꯖꯇꯣꯟ ꯇꯥꯊꯣꯠꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯅ ꯁꯥꯎꯅ ꯑꯩꯕꯨ ꯃꯃꯥꯒꯤ ꯁꯖꯠ ꯃꯥꯟꯅꯕꯤꯅꯤ ꯀꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯈꯣꯗꯨꯅ ꯏꯃꯥ ꯏꯆꯥꯗ ꯇꯥꯊꯣꯠ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗꯗꯤ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯗ ꯆꯩꯅꯥ ꯈꯥꯡꯂꯩ ꯑꯅꯤꯗꯨꯁꯨ ꯇꯥꯊꯣꯠꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯕ ꯌꯥꯕ ꯐꯣꯏꯔꯝꯂꯒ ꯃꯈꯨꯠ ꯄꯦꯜꯂꯦ ꯍꯥꯏꯔꯕꯀꯥꯟ ꯇꯥꯊꯣꯠꯄꯨ ꯏꯟꯊꯨꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯇꯥꯊꯣꯠ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯇꯨꯃꯤꯟ ꯃꯪꯂꯒ ꯐꯝꯃꯤ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯉꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯝ ꯅꯅꯥꯒꯁꯤ ꯏꯐꯥ ꯐꯥꯔꯦ ꯅꯆꯤꯟꯕꯥꯟꯁꯤꯁꯨ ꯏ ꯊꯣꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯈꯨꯝꯗꯦ ꯇꯥꯊꯣꯠ ꯇꯨꯃꯤꯟ ꯐꯝꯃꯤ
ꯀꯨꯜꯂꯕꯤꯗꯨ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨ ꯎꯔꯤ꯫ ꯃꯥꯁꯨ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯊꯣꯠ? ꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯁꯝꯁꯤꯁꯨ ꯄꯨꯡꯐꯥ ꯐꯥꯔꯦ꯫ ꯅꯪꯕꯨ ꯀꯅꯥꯒ ꯈꯠꯅꯔꯨꯔꯕꯒꯦ? ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯇꯨꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯒꯤ ꯃꯍꯩ꯫ ꯑꯩ ꯁꯥꯎꯗꯦ, ꯀꯅꯥꯅꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯗꯤ ꯂꯩꯔꯔꯣꯏ꯫ ꯑꯩ ꯏꯆꯥꯒꯤꯁꯤ ꯄꯨꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯃꯣꯏ ꯃꯄꯥꯅ ꯄꯥꯝꯂꯤꯕ ꯄꯨꯝꯕ ꯃꯅꯤꯡ ꯊꯨꯡꯂꯅꯤꯗꯅ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯣꯏ ꯃꯄꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯅꯨ ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ꯫ ꯏꯆꯥꯇꯣꯝꯕꯤ ꯆꯠꯂꯣ, ꯅꯥꯄꯤ ꯌꯣꯝꯂꯨꯔꯣ꯫ ꯅꯪ ꯇꯥꯆꯧꯁꯨ ꯃꯃꯥꯟꯅꯕꯒꯤꯗ ꯆꯠꯈꯤꯕꯅꯤ, ꯃꯥꯁꯨ ꯀꯧꯔꯨꯔꯣ꯫ ꯆꯠꯂꯁꯤ ꯏꯃꯥ ꯏꯆꯥ꯫ ꯀꯨꯜꯂꯕꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯃꯇꯨꯡ ꯅꯣꯏꯅ ꯄꯥꯝꯗꯕ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯧꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯊꯣꯠ ꯈꯨꯝꯗꯦ ꯀꯨꯜꯂꯕꯤꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯅꯃꯥ ꯅꯆꯥꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯅꯤ꯫ ꯅꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯏꯃꯥ ꯏꯆꯥꯅ ꯃꯣꯏ ꯃꯄꯥꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯍꯅꯨꯊꯪꯗ ꯅꯃꯤꯠ ꯉꯥꯎꯔꯨꯔꯤ? ꯃꯣꯏ ꯃꯄꯥ, ꯑꯩ ꯄꯦꯟꯗꯦ꯫ ꯑꯩ ꯂꯥꯜꯂꯦ ꯃꯃꯥ, ꯏꯆꯥꯇꯣꯝꯕꯤ ꯏꯄꯥ ꯂꯥꯜꯂꯦꯅꯦ꯫ ꯅꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏ꯫ ꯁꯅꯥꯔꯩꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯁꯤ ꯉꯥꯛꯄꯤꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯅꯥꯀꯣꯟꯗꯕ ꯃꯆꯥ ꯑꯃ ꯑꯣꯏꯖꯅꯤꯡꯉꯤ꯫ ꯏꯃꯥ, ꯄꯥꯕꯕꯨ ꯉꯥꯛꯄꯤꯔꯁꯤ꯫ ꯃꯆꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯇꯥꯊꯣꯠꯅ ꯇꯞꯅ, ꯐꯔꯦ, ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯑꯩ ꯃꯣꯏ ꯃꯄꯥꯕꯨ ꯉꯥꯛꯄꯤꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯁꯤꯈꯛꯅ ꯃꯄꯥꯅ ꯈꯣꯡ ꯊꯥꯡꯉꯨ꯫ ꯁꯤ ꯍꯥꯏꯔꯝ ꯇꯥꯊꯣꯠ ꯆꯪꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯀꯨꯜꯂꯕꯤꯗꯣ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯝꯂꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯇꯥꯊꯣꯠ, ꯅꯪꯅ ꯑꯃꯝꯕꯗ ꯈꯣꯡ ꯊꯥꯡꯂꯨꯒꯗꯧꯔꯕ ꯑꯩꯕꯨ ꯑꯉꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯦ꯫ ꯑꯩ ꯂꯥꯜꯂꯤ ꯇꯥꯊꯣꯠ꯫ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ, ꯍꯟꯅꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯅ ꯎꯅꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯊꯥꯗꯨꯅ ꯀꯧꯊꯣꯔꯛꯂꯕꯁꯨ ꯀꯨꯜꯂꯕꯤꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯅ ꯇꯥꯊꯣꯠꯄꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯏ ꯍꯥꯏꯕꯁꯤ ꯑꯎꯕ ꯃꯤ ꯈꯔꯅ ꯇꯝꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯁꯥꯎꯅꯤꯡꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯖꯇꯣꯟꯒꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯪꯒꯤ ꯄꯪꯕꯖꯥꯠꯅꯤꯀꯣ꯫ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯐꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯑꯝꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯕꯨꯗꯨ ꯆꯨꯕꯤꯕꯒꯨꯝ ꯂꯩꯕꯗꯨꯕꯣ? ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯃꯥ, ꯑꯩ ꯈꯟꯐꯝ ꯈꯪꯗꯦ꯫ ꯇꯥ ꯈꯥꯕꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯂꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯎꯅꯕꯗ ꯊꯤꯅ ꯆꯩꯔꯝꯂꯒ ꯈꯩꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇ ꯃꯥꯅ ꯁꯥꯕ ꯂꯤꯛ ꯑꯗꯨꯁꯨ ꯏꯪꯒꯛ ꯁꯝꯕꯁꯤꯗꯒꯤ ꯊꯠꯇꯨꯅ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯂꯩꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ꯫ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯅꯪ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯅꯪ ꯂꯩꯁꯤꯡꯒꯗꯧꯅꯤ꯫ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯅꯪ ꯂꯩꯕ ꯌꯥꯔꯣꯏꯅꯦ꯫ ꯂꯩꯀꯥꯏꯗꯒ ꯈꯪꯂꯛꯂꯕꯗꯤ ꯅꯁꯝꯗꯣ ꯈꯨꯊꯥꯡ ꯌꯦꯡꯂꯒ ꯃꯌꯥꯝ ꯆꯪꯅ ꯍꯥꯏꯔꯛꯈꯤꯗꯧꯔꯤ꯫ ꯉꯁꯤꯁꯦ ꯍꯅꯨꯕ ꯇꯥꯃꯦꯔꯥꯅ ꯎꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯗꯒꯤ ꯃꯥ ꯈꯛꯇꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗ꯭ꯔꯤꯕꯁꯤ꯫ ꯍꯅꯨꯖꯔꯕꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦ꯫ ꯈꯜꯂ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯐꯪꯉꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯍꯅꯨꯒꯦꯔꯥ ꯍꯅꯨꯔꯣꯏꯔꯥ ꯅꯪ ꯊꯨꯅ ꯌꯨꯝ ꯄꯥꯟꯈꯤꯗꯕ ꯌꯥꯗꯦ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯌꯦ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕ, ꯅꯍꯥꯁꯨ ꯅꯍꯥꯅꯤ, ꯁꯦꯜꯁꯨ ꯄꯥꯏ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯒꯦꯁꯨ ꯂꯩꯈ꯭ꯔꯣ꯫ ꯅꯪ ꯍꯅꯨꯕꯗꯨ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯊꯨꯅ ꯑꯣꯏꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯐꯅꯤ ꯅꯪ꯫
ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ. ꯅꯨꯄꯥꯗꯣ ꯃꯃꯤꯡꯅ ꯈꯝꯕ ꯀꯧꯏ. ꯌꯨꯝꯁꯤꯗꯁꯨ ꯅꯪ ꯎꯅꯕ ꯇꯣꯏꯅ ꯂꯥꯛꯏ. ꯅꯪꯇꯅꯕꯨ ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯧꯕ ꯅꯨꯄꯥꯁꯤꯡꯗꯣ ꯎꯅꯕ ꯑꯌꯨꯛꯇꯒꯤ ꯆꯠꯂꯕꯅꯤꯅ ꯊꯦꯡꯅꯅꯕꯒꯤ ꯋꯥꯅꯤ. ꯈꯪꯗꯦ, ꯏꯃꯥꯅ ꯊꯣꯛꯄ ꯇꯧ. ꯑꯗꯣ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡꯁꯦ ꯇꯥꯃꯦꯔꯥꯒ ꯎꯅꯔꯒ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇꯗꯤ ꯂꯧꯊꯣꯛꯍꯧꯒꯦ. ꯅꯪꯒꯤ ꯇꯥꯃꯦꯔꯥꯗꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ. ꯅꯥꯄꯨꯒꯨꯝꯕꯗꯨꯗ ꯅꯔꯩꯒꯗꯨ ꯀꯣꯟꯊꯔꯒ ꯇꯥꯃꯦꯔꯥ ꯀꯥꯏꯅ ꯀꯧꯕ ꯉꯝꯂꯤꯕ ꯅꯪꯁꯤꯁꯨ ꯉꯛꯄꯅꯤ. ꯍꯣꯏ, ꯏꯃꯥꯅ ꯇꯝꯕꯤꯕꯗꯒꯤ ꯀꯩꯅꯣ ꯈꯪꯗꯦ. ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯐꯖꯇꯣꯟ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯦꯔꯥ ꯎꯅꯕ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯁꯨ ꯈꯝꯕꯗ ꯁꯦꯜ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈꯤꯕꯗꯒꯤ ꯈꯝꯕ ꯁꯦꯜ ꯄꯨꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯌꯧꯔꯦ. ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯕꯗ ꯉꯥꯏꯔꯤ. ꯀꯔꯣꯝꯗꯒꯤꯅꯣ ꯀꯥꯡꯁꯤ ꯍꯧꯅ ꯈꯤꯡꯂꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯍꯨꯞꯆꯤꯜꯂꯛꯄ. ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ, "ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯀꯗꯥꯏꯗ ꯆꯦꯟꯗꯧꯔꯤ? ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯔꯦ." "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯄꯥꯈꯪꯅꯤ ꯃꯥꯜꯂꯦ. ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯂꯝꯆꯠ ꯑꯗꯨꯛ ꯆꯨꯝꯗ꯭ꯔꯤꯕ? ꯅꯃꯥꯒꯨꯝꯕꯤꯁꯤꯒ ꯇꯨꯕꯗꯨ ꯀꯠꯆꯩ." ꯈꯝꯕ ꯄꯥꯈꯠꯅ ꯇꯥꯍꯥ "ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ. ꯑꯩꯗꯤ ꯏꯃꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯃꯇ ꯂꯩꯅꯖꯔꯦ. ꯑꯩꯗꯤ ꯐꯖꯇꯣꯟꯕ ꯄꯥꯝꯖꯕꯅꯤ. ꯏꯃꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤ ꯁꯦꯜ ꯊꯤꯜꯂꯛꯎ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯁꯤꯁꯨ ꯁꯦꯜ ꯊꯤꯟꯖꯔꯛꯄꯅꯤ." ꯑꯗꯨꯕꯨ ꯇꯥꯗꯦ. ꯈꯝꯕꯒꯤ ꯋꯥꯗꯣ ꯍꯦꯟꯗꯨꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ. "ꯇꯥꯅꯤꯡꯗꯦ ꯏꯕꯨꯡꯉꯣ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯎꯔꯕꯅꯤ. ꯑꯗꯨꯁꯨ ꯐꯖꯇꯣꯟ ꯂꯩꯇꯕ ꯇꯥꯟꯖꯥꯗ. ꯐꯖꯇꯣꯟ ꯄꯥꯝꯂꯒ ꯐꯖꯇꯣꯟ ꯂꯩꯇꯕ ꯇꯥꯟꯖꯥ ꯈꯟꯗꯨꯅ ꯂꯥꯛꯂꯒ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯣ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯊꯥꯖꯗꯣꯏꯅꯣ? ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯕꯤꯔꯤꯒꯦ? ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯃꯔꯨ ꯀꯣꯛꯅꯒ ꯀꯩꯅꯥ ꯀꯠꯁꯦ." ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅ ꯂꯧꯔꯛꯏ. "ꯀꯠꯁꯦ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯁꯨ ꯃꯌꯥꯝꯗꯨꯅ ꯇꯥꯈꯤꯗ꯭ꯔꯦ. ꯃꯔꯨ ꯀꯣꯛꯇꯨꯅ ꯀꯩꯅꯥ ꯀꯠꯈ꯭ꯔꯦ. ꯈꯝꯕ ꯃꯥꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯣꯏꯗꯧ ꯃꯐꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯨꯕꯅ ꯑꯋꯥꯕ ꯇꯥꯔꯤ. ꯏꯀꯥꯏꯕ ꯅꯪꯂꯦ. ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯈꯝꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯕꯥ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ. ꯈꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯈꯠꯂꯤ. ꯕꯤꯖꯣꯏ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯈꯨꯄꯥꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ. "ꯁꯥꯒꯩꯖꯥꯠ ꯆꯦꯟꯊꯧ ꯃꯆꯥ, ꯆꯠꯂꯣ. ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ. ꯅꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯒꯗꯧꯕꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯤꯒ ꯅꯪ ꯄ꯭ꯔꯄ ꯆꯠꯈ꯭ꯔꯣ." ꯈꯝꯕ ꯀꯞꯂꯒ, "ꯕꯥꯕꯥ, ꯅꯆꯥ ꯂꯥꯜꯂꯦ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯕꯥꯕꯥ. ꯑꯩ ꯂꯥꯜꯂꯦ." ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. "ꯇꯥ ꯏꯕꯨꯡꯉꯣꯅ ꯂꯥꯟꯍꯜꯂꯒꯦ. ꯇꯥ ꯏꯕꯨꯡꯉꯣꯅ ꯂꯥꯟꯕ ꯅꯠꯇꯦ. ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯄꯨꯝꯅꯃꯛ ꯂꯝꯆꯠ ꯂꯨꯔꯨꯗꯕꯗꯒꯤ ꯑꯩꯅ ꯂꯝꯆꯠ ꯂꯨꯔꯨꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ. ꯏꯕꯨꯡꯉꯣ ꯈꯝꯕ, ꯅꯪꯒꯤ ꯅꯐꯝꯗ ꯏꯃꯥꯅ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯕꯗꯅꯥꯝ ꯑꯃ ꯁꯨꯍꯟꯕꯤꯔꯦ. ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨ." ꯈꯝꯕ ꯁꯥꯎꯅ, "ꯇꯥꯅꯤꯡꯗꯦ. ꯅꯣꯏꯅ ꯑꯣꯛꯇ꯭ꯔꯒ ꯅꯁꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛ. ꯆꯠꯈ꯭ꯔꯣ. ꯑꯩ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ. ꯅꯣꯏꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯅ ꯂꯥꯟꯕꯅꯤ. ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯝꯗ ꯈꯨꯠ ꯊꯥꯔꯛꯄꯁꯨ ꯌꯥꯏ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯟꯊꯔꯝꯗ ꯀꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯍꯥꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯏ. ꯇꯨꯃꯤꯟ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩ. ꯃꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯕꯤ ꯃꯍꯥꯛꯅꯤ. ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯨꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯤ. "ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ. ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ?" ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯨꯠꯇꯨꯅ ꯃꯁꯝ ꯌꯥꯎꯗ꯭ꯔ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯗꯨꯅ ꯍꯤꯛ ꯀꯞꯂꯛꯂꯦ. ꯄꯟꯊꯗꯅ ꯏꯜꯂꯛꯂꯤꯕ ꯏꯟꯅꯐꯤ ꯑꯗꯨꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ. ꯃꯉꯛꯁꯝ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯐꯤꯗꯨꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯕ ꯇꯨꯡ ꯎ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯗꯥꯏ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯝꯃꯤ. "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯏꯃꯥꯅ ꯂꯩꯈꯥ ꯇꯥꯍꯜꯂꯝꯂꯦ. ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯃꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ. ꯏꯁꯥꯗꯤ ꯅꯃꯥ ꯑꯩꯒꯨꯝ ꯃꯆꯥ ꯃꯥꯡꯍꯟꯕꯤ ꯃꯃꯥ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ."
ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯜꯂꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯐꯖꯇꯣꯟ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ꯫ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯕ ꯀꯤꯔꯛꯂꯦ꯫ ꯃꯥꯕꯨꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯕꯗꯤ ꯈꯟ ꯃꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯅꯣꯡꯉꯥꯟꯕꯒ ꯍꯟꯅꯨꯕ ꯃꯉꯩ ꯅꯤꯛꯂ ꯃꯦꯔꯥꯗ ꯆꯦꯜꯂꯝꯃꯤ꯫ ꯈꯔ ꯁꯥꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯂꯦ꯫ ꯃꯦꯔꯥꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄꯗ ꯐꯖꯇꯣꯟ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯝ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯆꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥꯡꯂꯒꯦ ꯈꯟ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯂꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯎꯃꯪ ꯑꯣꯏꯕꯅ ꯃꯤꯁꯨ ꯆꯪꯅꯗꯕꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯗꯨꯗꯤ ꯁꯥ ꯀꯩꯅ ꯁꯦꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯊꯥ ꯈꯔ ꯂꯩꯕꯒ ꯃꯤꯔꯥ ꯁꯣꯟꯖꯤꯜꯂꯛꯄꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯔꯥ ꯁꯤꯈꯤꯕꯗꯒꯤ ꯐꯖꯇꯣꯟ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯃꯧꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯎꯄꯥꯏ ꯂꯩꯇ ꯐꯖꯇꯣꯟ ꯃꯆꯥ ꯑꯄꯤꯁꯛ ꯑꯗꯨ ꯄꯝꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯀꯞꯂꯦ꯫ ꯏꯃꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯆꯥ ꯋꯥꯔꯦ ꯏꯃꯥ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯖꯔꯝꯂꯣꯏꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕꯅ ꯅꯆꯥ ꯑꯩ ꯇꯥꯔꯦ꯫ ꯑꯣꯛꯇꯕꯤ ꯃꯤꯡꯊꯣꯜꯁꯨ ꯅꯆꯥ ꯑꯩꯍꯥꯛ ꯐꯪꯂꯦ꯫ ꯃꯁꯤꯒꯤ ꯃꯤꯡꯊꯣꯜ ꯑꯁꯦ ꯅꯆꯥꯅ ꯁꯤꯔꯐꯥꯎ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ꯫ ꯐꯖꯇꯣꯟ ꯃꯊꯥꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ, ꯅꯃꯥꯏꯅ ꯐꯠꯂꯨꯗꯕꯅ ꯏꯆꯥꯕꯨ ꯃꯔꯥꯏꯕꯛ ꯊꯤꯍꯜꯂꯦ꯫ ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯅꯄꯥ ꯀꯅꯥꯅ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯅꯉꯣꯟꯗ ꯈꯨꯝꯒꯗꯧꯕ ꯄꯥꯈꯨꯝ ꯑꯁꯤ ꯀꯔꯤꯅꯣ? ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥ ꯂꯥꯜꯂꯦ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯃꯔꯥꯏꯕꯛ ꯊꯤꯍꯜꯂꯦ꯫ ꯏꯃꯥ ꯂꯥꯜꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯔꯨꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯖꯇꯣꯟ, ꯏꯅꯝꯃꯅꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯈꯤꯕꯅꯤꯀꯣ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯗꯅ꯫ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯅꯆꯥꯗꯨꯒꯤ ꯈꯟꯗꯨꯅ ꯅꯍꯥꯛ ꯍꯤꯡꯉꯨ꯫ ꯑꯩꯁꯦ ꯅꯪ ꯂꯥꯛꯈꯤꯕ ꯎꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯨꯝꯗꯧꯕꯅꯤ, ꯅꯪ ꯇꯥꯗꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯗ ꯏꯅꯦꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯦꯠꯈꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯣ ꯏꯁꯦ ꯁꯦꯒꯥꯏꯔꯒ ꯏ ꯅꯥꯏ ꯇꯩꯗꯨꯅ ꯂꯩꯕ ꯊꯦꯡꯅꯩ ꯍꯥꯏꯅꯦ꯫ ꯏꯅꯦꯗꯣ ꯁꯥ ꯀꯩꯅ ꯁꯣꯏꯗꯅ ꯆꯥꯔꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯂꯛꯂꯦ꯫ ꯇꯔꯨꯕꯤ ꯐꯖꯇꯣꯟꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯐꯖꯇꯣꯟ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯅꯪ ꯏ ꯅꯧꯔꯤꯌꯦ ꯅꯆꯥꯁꯤꯒꯤ ꯈꯟꯗꯣ ꯁꯤ ꯇꯣꯛ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯏꯃꯥ, ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦ꯫ ꯑꯩꯕꯨꯁꯨ ꯐꯨꯕꯤꯌꯣ ꯏꯃꯥ꯫ ꯐꯖꯇꯣꯟ, ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦ꯫ ꯅꯆꯥ ꯑꯄꯤꯛꯄꯗꯨꯒꯤ ꯈꯟꯒꯗꯧꯕꯅꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯆꯥꯗꯣ? ꯀꯞꯀꯅꯨꯁꯦ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯅꯆꯥꯁꯤ ꯈꯜꯂꯒ ꯅꯪ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯨ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯁꯤ ꯀꯞꯀꯅꯨ, ꯀꯞꯄ ꯐꯠꯇꯦ꯫ ꯇꯔꯨꯕꯤ ꯃꯥꯅ ꯐꯖꯇꯣꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝ ꯆꯠꯈꯤ꯫ ꯐꯖꯇꯣꯟ ꯀꯞꯂꯤ ꯀꯞꯂꯤ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯔꯥꯛ ꯃꯌꯥꯝꯁꯦ ꯂꯥꯟꯖꯗꯕ, ꯊꯃꯣꯏ ꯁꯦꯡꯕ ꯇꯥꯄꯥꯔꯤ ꯅꯉꯣꯟꯗ ꯂꯥꯜꯂꯨꯕꯗꯨꯅ ꯐꯪꯂꯤꯕꯅꯤꯀꯣ꯫ ꯇꯥꯄꯥꯔꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯅꯉꯣꯟꯗ ꯂꯥꯜꯂꯨꯕꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯀꯔꯝꯕ ꯐꯪꯂꯤ? ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯤꯕ ꯆꯥꯈꯤꯕ ꯃꯩꯆꯥꯛ ꯑꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯑꯩ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯐꯪꯂꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯗꯤ ꯅꯃꯥ ꯑꯩꯒꯨꯝ ꯃꯤꯉꯣꯟꯗ ꯑꯔꯥꯟꯕ, ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨꯀꯣ꯫ ꯅꯃꯥ ꯑꯩꯅ ꯆꯩꯅꯥ ꯃꯌꯥꯝꯁꯤ ꯈꯥꯡꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯍꯤꯡꯒꯗꯧꯔꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤꯀꯣ꯫ ꯍꯌꯦꯡ ꯏꯁꯥꯅ ꯆꯥꯎꯔꯕ ꯀꯥꯟ ꯅꯃꯥ ꯑꯩꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯅꯪꯅ ꯀꯣꯛꯍꯜꯂꯨꯀꯣ ꯏꯃꯥꯒꯤ ꯁꯅꯥ꯫ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯖꯇꯣꯟ ꯄꯤꯔꯥꯡꯀꯪꯗ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯗꯨꯅ ꯃꯗꯣꯝ 3 ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯂꯦꯟꯈꯤ꯫